Good morning, ichino mayam. I ngasina video thagalapase ahanbo oidoine ado aidi tuki maramda yamna khangja hejabasu natte aduna soikiba lankiba yawarasu ichino singna sum takpirao. Ai kidney transplant tawbasu chahi 9 sujare. Ado aise yamna angang oirikandagi kidney se naba aduna aina chahi 13 suba kanda khange kidney nabase fajana aduga chahi 10 da transplant tawbaneba. Ado aise angang oirikandagi adum ngahak lerga muna tawbadu taweba. Ado aina class 6 7 ka matamda yam kanna nakhi ado na matamsida hospital jiri hospital da pukhalba kanda aise jaundice lerna jaundice ki hidak mayam ama thare adu so amu phadabadagi amu kino typhoid ki hidak amu mayam thare adu so amu phatra kanda amu malaria gi hidak thaba kanda phadokre malaria hidak thara kanda phareba. Dumaina tawna phare hidak se adu matamda seran turan mayam ama kapsan injection keke kapa sinaina hangiba mayam tawkibado adudugi adudugi kino dunane effect na maleba kidney narakpase. Ado aise class 12 loirakanda Prada paramedical college da aise medical tamebuko aduga adukanda leibakanda so aise yam kanna amu narakpadagi akhoi baga akhoi maga se kawrakanda ai lawba lae aduga aise yumda lakanda yumda amu layenge aise phaba ngamdrebuko ado moina hana malaria nakhibanina malaria gi kinose thase hidak thase ina dumaina malaria hidak tharagabudi aise amu phai adu pharagasu ngahak nungni lerega amukom fever se horakpa adu amukom uba tawba ado kaina naise layengba ngamdrebuko aduga typhoid ne aduga amu hidak thajanbire malaria hidak thabada pha ngamde aina typhoid hidak thajanbibaneba adugasu phaba ngamdabasida maiba yengba hawreba maiba yengbase maiba mayam ama yenge ado mayam amana laigine tingine adune mayam tawthokpa khotokpa tawe adusu phaba ngamdre aduga mina paw takpadi Mizoram border do da maiba ama lay haina aduda chalo adumana tawadi soina phani khokani adumaina habadagi akhoise amukom aduda chatneba adu chatpa kanda aise moina sangom keke pitha khotaga othohale othokpada sam keke mayam yawreba ado aidi pharadaba oininge aduga amukomsu duna phadreba nabade adum henjale adagi Silchar da purasena Silchar medical college da amu pure mamaina kubaga tawraga akhoi bandhaw akhumai ahum tawraga aise pujaba chatneba aduga ayawraga moina layengbase hawraga ahanbada anabase phaba sukngam ngamdeba kaino naise khangba ngamdana sum leibado adumaina lay ado gobada nung laibanina haire ado dum lawthoa phani khokani adumaina haire adusu deni khalega amuka amu kidney nabane aina confirm oirebako ado dialysis tawdaba yararoi haina Silchar da aise dialysis tawba hawre angan dialysis tawbane yamna wabado yam nabado oiba aidi sor dialysis manungda kase sor honba ngamdadana kaino BP gase pura low chatkidanaga tawba mayam yawe oba khotpa mayam yawe Silchar dako ado aidi moina Silchar gi doctor singduna haire stage-sidadi kaino operation tawbasu yararoi khujik khulaisu leitabanina Guwahati da pujamo haina ado aidi Guwahati medical college da pujame aise aduga amuka amu layengba hawre dialysis da tawe phadi sukma phadeba aise chatpa khotpa kaim ngamdreba adum hippaga taraga lerabneba adagi Gharidagina aina Imphal Gharido adududa maiba aduduga ama laydu yamna hai madi mise phinabu yongma purakpase magi hidak mahidu thakpa kanda adum khudaga chatpa ngami khole adumaina haibase hairappa adu hairappaduda aduduga phadaw manbaduda aise aduduga amu purebako Guwahati-dagi gari reserve tawa chatlene adumaina chatlaga moi aduga thungakanda aise moigi hidak mahidu pitha'e ado loinadi thakpa ngamde thum yam yaeba akhoi kidney nabase thum yakpa chaba phatte haidanako ado magi hidakti thum yam yaeba muri tawraga ado aise thakti thak'e aduga khitang othokre khatang tha'aga khara othokre khaibo amu tha'aga khara othokrebako aduga adumaina tawre adu tawbasida aise sukma phadeba adum hippaga leibado akhoi chawsu chatleba ado akhoi chawna hange anganga sumaina hidak thakpaga phani noi si chatpa ngamoni haraga
ꯀꯩꯒꯤꯅꯣ ꯉꯝꯗ꯭ꯔꯤꯁꯦꯅ ꯍꯥꯏ ꯑꯗꯣ ꯃꯣꯏꯅ ꯍꯥꯏꯔꯦ ꯁꯨꯃꯥꯏꯅ ꯍꯤꯗꯥꯛꯁꯤꯗꯤ ꯈꯤꯇꯪ ꯈꯛꯇꯅꯤ ꯊꯛꯈ꯭ꯔꯤꯗꯣ ꯈꯔ ꯑꯃꯨꯛ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯐꯕ ꯉꯝꯗ꯭ꯔꯤꯅꯦ ꯈꯣꯠꯂꯤꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯩ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯍꯤꯞꯄꯒ ꯂꯩꯔꯦ ꯑꯩꯗꯤ ꯑꯁꯦꯡꯕ ꯐꯔꯗꯧꯕꯣꯏ ꯅꯤꯡꯉꯦꯕ ꯌꯥꯝ ꯋꯥꯔꯦꯕ ꯁꯣꯔ ꯍꯣꯟꯕꯒꯁꯦ ꯌꯥꯝ ꯋꯥꯔꯦꯕ ꯑꯩꯁꯦ ꯑꯗꯣ ꯐꯠꯇ꯭ꯔꯦ ꯑꯗꯣ ꯐꯠꯇꯕꯗꯩꯗꯤ ꯈꯔꯅꯤ ꯊꯛꯑꯣ ꯃꯥꯏ ꯍꯤꯗꯥꯛꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯁꯤꯡꯖꯃꯩꯗ ꯑꯩꯈꯣꯏ ꯕꯥꯏ ꯍꯣꯏꯗ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯆꯤꯆꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯆꯦꯒꯤ ꯃꯆꯥꯅꯨꯄꯤ ꯏꯝꯐꯥꯜ ꯁꯤꯡꯖꯃꯩ ꯀꯋꯥꯗ ꯌꯨꯝ ꯄꯥꯜꯂꯦ ꯑꯗꯨꯗꯨꯗ ꯑꯩꯁꯦ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯕꯥꯏ ꯍꯣꯏꯗ ꯑꯗꯣ ꯑꯩꯈꯣꯏ ꯕꯥꯏꯅ ꯇꯧꯔ ꯍꯤꯗꯥꯛꯁꯦ ꯅꯨꯡꯇꯤꯒꯤ ꯂꯧꯕ ꯆꯠꯂꯦ ꯂꯨꯄꯥ 400-400ꯅꯦ ꯃꯥꯏ ꯍꯤꯗꯥꯛꯇꯣ ꯒ꯭ꯂꯥꯁ ꯃꯍꯤꯅꯦꯕꯀꯣ ꯒ꯭ꯂꯥꯁ ꯑꯃꯃꯨꯛ ꯑꯣꯏꯅꯦꯕ ꯃꯥꯏ ꯍꯤꯗꯥꯛꯇꯣ ꯑꯗꯨꯗꯣ ꯊꯛꯑꯦ ꯊꯛꯄꯗ ꯐꯕꯗꯤ ꯁꯨꯡꯐ ꯐꯗꯦꯕ ꯑꯗꯩꯗꯤ ꯑꯗꯨꯝ ꯊꯥ 1-2 ꯑꯗꯨꯃꯥꯏꯅ ꯂꯩꯁꯜꯂꯛꯑꯕꯅꯦꯕ ꯑꯩꯁꯦ ꯑꯗꯨ ꯍꯤꯗꯥꯛꯇꯣ ꯊꯛꯑ ꯐꯤꯕꯝꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯁꯣꯛꯆꯜꯂꯛꯑꯦ ꯑꯩꯁꯦ ꯃꯨꯁꯜꯂꯛꯑꯦ ꯑꯗꯩꯗꯤ ꯆꯤꯟꯕꯥꯟ ꯃꯄꯥꯟ ꯃꯤꯠ ꯃꯄꯥꯟꯒꯁꯦ ꯃꯨꯕꯗ ꯒ꯭ꯔꯤꯟ ꯀꯥꯁꯜꯂꯛꯑꯦ ꯑꯗꯒꯤ ꯑꯩꯒꯤ ꯇꯤꯟꯁꯦ ꯒꯝ ꯑꯗꯨꯃꯥꯏꯅ ꯅꯞ ꯅꯞ ꯂꯥꯎꯔꯦꯕ ꯇꯤꯟꯁꯦ ꯑꯣꯠꯊꯣꯛꯄ ꯃꯇꯝꯗ ꯀꯛ ꯂꯥꯎꯔꯦ ꯇꯤꯟꯁꯦ ꯌꯣꯠꯁꯟꯕ ꯉꯝꯗ꯭ꯔꯦ ꯁꯨꯝ ꯑꯣꯠꯊꯣꯛꯂꯛꯑꯦꯕ ꯆꯥꯕ ꯊꯛꯄꯁꯨ ꯑꯝꯇ ꯌꯥꯗꯦ ꯀꯔꯤꯝꯇ ꯆꯥꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯩꯗꯤ ꯑꯩꯁꯦ ꯕ꯭ꯂꯤꯗꯤꯡ ꯑꯗꯨꯝ ꯇꯧꯔ ꯂꯩꯔꯦ ꯑꯗꯩꯗꯤ ꯏꯁꯥꯁꯤꯗ ꯄꯥꯏꯕ ꯃꯇꯝꯗ ꯏꯁꯦ ꯐꯝꯖꯜꯂ ꯂꯩꯕꯁꯦ ꯈꯪꯕ ꯍꯧꯔꯦꯕ ꯎꯟꯁꯥꯁꯦ ꯄꯥꯏꯕꯗ ꯃꯇꯨꯝ ꯇꯥꯔꯒ ꯏꯁꯥ ꯃꯅꯨꯡꯁꯤꯗ ꯂꯩꯔꯦꯕ ꯑꯗ ꯑꯩ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯩ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯗꯩꯗꯤ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯗꯩꯗꯤ BP ꯀꯩꯀꯩ ꯑꯣꯟꯕ ꯀꯥꯟꯗꯗꯤ BPꯗꯤ ꯑꯗꯨꯝ ꯋꯥꯡꯕꯗꯤ ꯑꯣꯏꯗꯦ ꯀꯩꯝ ꯇꯧꯗꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯩꯗꯤ ꯑꯃꯨꯛ ꯑꯩꯁꯦ ꯁꯤꯗ ꯂꯩꯔꯗꯤ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦꯅ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯍꯥꯏꯅꯔꯦꯕꯀꯣ ꯑꯩꯁꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯐꯤꯕꯝꯗ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯔꯦꯕ ꯑꯗꯩ ꯌꯦꯡꯕꯗ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯁꯣꯛꯆꯜꯂꯦꯕ ꯌꯥꯡꯒꯁꯦ ꯀꯪꯇ꯭ꯔꯤꯛ ꯀꯪꯉꯒ ꯃꯤꯠ ꯀꯩꯀꯥꯁꯦ ꯃꯨꯁꯤꯟ ꯃꯨꯔꯒ ꯑꯗꯩꯗꯤ ꯃꯥꯏꯗꯣ ꯏꯁꯦ ꯐꯝꯖꯜꯂꯦꯕ ꯃꯇꯨꯝ ꯇꯥꯔꯒ ꯑꯗꯩ ꯆꯥ ꯊꯛ ꯌꯥꯗꯕꯤ ꯇꯤꯟꯕꯨ ꯌꯣꯠꯁꯟꯕ ꯌꯥꯗꯕꯤ ꯇꯤꯟꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅꯦꯕ ꯁꯤꯗ ꯀꯅꯥꯝ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯕꯅꯦꯕ ꯑꯗꯩꯗꯤ ꯒꯨꯍꯥꯇꯤꯗ ꯄꯨꯖꯃꯁꯦꯅ ꯒꯨꯍꯥꯇꯤꯗ ꯑꯃꯨꯛ ꯄꯨꯔꯦ ꯑꯗꯨꯒꯅ ꯄ꯭ꯔꯥꯏꯚꯦꯠꯇ ꯑꯣꯏꯅ ꯄꯨꯔꯦꯕꯀꯣ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍꯣꯁꯄꯤꯇꯥꯜꯗꯣ ꯑꯗꯨꯏꯗꯨꯗ ꯄꯨꯁꯜꯂꯦ ꯑꯗꯨꯗ ꯄꯨꯁꯜꯂꯒ ꯂꯥꯏꯌꯦꯡꯕꯁꯦ ꯅꯨꯡꯇꯤꯒꯤ ꯑꯩꯁꯦ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯔꯦꯕ ꯅꯣꯡꯃꯇ ꯅꯠꯇꯦ ꯅꯨꯡꯇꯤꯒꯤ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯔꯦ ꯀ꯭ꯔꯦꯇꯤꯅꯤꯟꯁꯦ ꯑꯩꯒꯤ ꯁꯤꯜꯆꯔꯗ ꯑꯩ ꯀꯤꯗꯅꯤ ꯐꯦꯜ ꯑꯣꯏꯕ ꯀ꯭ꯔꯦꯇꯤꯅꯤꯟ ꯈꯪꯕꯁꯦ 17ꯗ ꯈꯪꯕꯅꯦ ꯑꯗꯨꯒ ꯑꯩꯁꯦ ꯑꯗꯨꯏ ꯃꯇꯝꯗ ꯀ꯭ꯔꯦꯇꯤꯅꯤꯟ 36 ꯌꯧꯈ꯭ꯔꯦꯕ ꯑꯩ ꯗꯣꯛꯇꯔꯁꯤꯅ ꯑꯩꯈꯣꯏ ꯆꯧꯁꯨ ꯆꯠꯂꯦ ꯑꯩꯈꯣꯏ ꯆꯧꯗ ꯉꯥꯡꯉꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯀꯩꯀꯩ ꯃꯌꯥꯝ ꯉꯥꯡꯉꯦ ꯑꯩꯕꯨꯗꯤ ꯈꯪꯗ꯭ꯔꯦꯕ ꯈꯔ ꯂꯩꯔꯒ ꯑꯩꯁꯦ ꯗꯥꯏꯂꯥꯏꯁꯤꯁ ꯅꯨꯡꯇꯤꯒꯤ ꯇꯧꯔꯦ ꯏꯁꯦ ꯑꯩꯈꯣꯏ ꯕꯥꯏꯅꯁꯨ ꯄꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯄꯄꯥꯅꯁꯨ ꯄꯤꯔꯦ ꯑꯩꯈꯣꯏ ꯆꯧꯅꯁꯨ ꯄꯤꯔꯦꯕ ꯑꯩꯉꯣꯟꯗ ꯏ ꯀꯥꯞꯄꯦ ꯑꯗꯨꯗꯨꯅ ꯀꯣꯟꯅꯗꯗꯅ ꯏꯁꯦ ꯕꯣꯇꯜ ꯃꯌꯥꯝ ꯑꯃ ꯂꯧꯔꯒ ꯏꯁꯨ ꯃꯌꯥꯝ ꯀꯥꯞꯄꯦ ꯑꯗꯩ ꯗꯥꯏꯂꯥꯏꯁꯤꯁ ꯅꯨꯡꯇꯤꯒꯤ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯩꯁꯦ ꯈꯔ ꯐꯔꯛꯑꯦ ꯑꯗꯩꯗꯤ ꯐꯔꯛꯄꯗꯒꯤ ꯃꯣꯏꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕꯤꯅꯤꯅ ꯍꯥꯏꯗꯤ ꯂꯩꯔꯕꯅꯦꯕ ꯑꯗꯨ ꯂꯩꯔꯒ ꯑꯩꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯕꯤꯅꯤꯅ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯦ ꯑꯗꯨ ꯂꯩꯔꯒ ꯑꯣꯄꯔꯦꯁꯟ ꯁꯨꯡꯇꯧ tꯧꯕꯤꯗ꯭ꯔꯦꯕ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯑꯗꯩ ꯈꯜꯂꯦꯒ ꯑꯩꯁꯦ ꯅꯥꯕꯗꯤ ꯐꯗꯦ ꯑꯗꯨꯝ ꯁꯣꯜꯂꯤꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯏ ꯃꯃꯥꯟꯅꯕ ꯀꯩꯀꯩ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯩ ꯏꯆꯥꯅꯨꯄꯤꯗꯣ ꯁꯨꯃꯥꯏꯅ ꯅꯥꯏ ꯀꯤꯗꯅꯤ ꯅꯥꯏ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯕꯁꯤꯗ ꯑꯩꯈꯣꯏ ꯄꯥꯏ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯔꯛꯄ ꯁꯨꯃꯥꯏꯅ ꯀꯤꯗꯅꯤ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯕ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯧ ꯖꯤꯂꯤ ꯀꯧꯕꯅꯤ ꯈꯣꯠꯄꯅꯤ ꯑꯩ ꯅꯝꯕꯔꯁꯦ ꯑꯩꯈꯣꯏ ꯄꯥꯗ ꯄꯤꯔꯛꯄ ꯑꯗꯩ ꯑꯩꯈꯣꯏ ꯄꯥꯅ ꯐꯣꯟ ꯇꯧꯔꯒ ꯀꯀꯥ ꯖꯤꯂꯤꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯥꯟꯗ ꯃꯥꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗꯤ ꯆꯥꯟꯗꯤꯒꯔꯗ ꯆꯠꯂꯣ ꯄꯤꯖꯦ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯗ ꯂꯥꯏꯌꯦꯡꯉꯣ ꯃꯥꯁꯨ ꯑꯗꯨꯏꯗꯨ ꯑꯣꯄꯔꯦꯁꯟ ꯇꯧꯕꯅꯤ ꯍꯧꯖꯤꯛ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯆꯠꯂꯣ ꯁꯣꯏꯗꯅ ꯐꯅꯤ ꯈꯣꯠꯀꯅꯤꯅ ꯍꯥꯏꯔꯛꯑꯦꯕ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍꯣꯁꯄꯤꯇꯥꯜꯗ ꯀꯔꯤꯝ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯔꯝꯗꯕꯤꯗ ꯍꯥꯏꯗꯤ ꯀꯔꯤꯝ ꯍꯥꯏꯔꯝꯗꯕꯤꯗ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛ ꯆꯥꯟꯗꯤꯒꯔꯗ ꯆꯠꯂꯦꯕ ꯄꯄꯥꯒ ꯑꯩꯒ ꯃꯃꯥꯒ ꯑꯩꯈꯣꯏ ꯕꯥꯏꯒ ꯑꯩꯈꯣꯏ ꯃꯔꯤ ꯆꯠꯂꯦ ꯑꯗꯨ ꯆꯠꯂꯀꯥꯟꯗ ꯑꯗꯨ ꯆꯠꯄꯒꯤ ꯖꯔꯅꯤꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯇ꯭ꯔꯦꯟꯗ ꯑꯣꯏꯅ ꯆꯠꯂꯦ ACꯗ ꯑꯗꯨ ꯆꯠꯄ ꯀꯥꯟꯁꯤꯗ ꯅꯨꯡꯗꯥꯡꯗꯒꯤ ꯇꯣꯡꯉꯦ ꯒꯨꯍꯥꯇꯤꯗꯒꯤ ꯇꯣꯡꯕꯁꯦ ꯇ꯭ꯔꯦꯟꯗ ꯇꯣꯡꯕꯁꯦ ꯅꯨꯡꯗꯥꯡꯗꯒꯤ ꯇꯣꯡꯉꯦ ꯑꯗꯨ ꯇꯣꯡꯉꯒ ꯑꯩꯈꯣꯏꯁꯦ ꯆꯠꯄ ꯀꯥꯟꯁꯤꯗ ꯑꯗꯨꯗ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯌꯥꯎꯔꯝꯃꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯗꯕꯥꯗꯨꯗ ꯄꯥꯈꯪ ꯃꯆꯥꯁꯦ ꯌꯥꯝ ꯐꯩ ꯑꯗꯣ ꯃꯥꯒꯤ ꯂꯦꯞꯇꯣꯞꯁꯦ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯅꯦ ꯑꯗꯨꯗꯨꯗ ꯁꯤꯅꯦꯃꯥ ꯐꯤꯂꯝ ꯑꯩꯅ ꯌꯦꯡꯕꯁꯦ ꯑꯗꯨꯗꯨꯒ ꯔꯥꯖꯀꯨꯃꯥꯔ ꯀꯥꯎꯗ꯭ꯔꯤꯕꯀꯣ ꯍꯧꯖꯤꯛꯐꯥꯎ ꯔꯥꯖꯀꯨꯃꯥꯔ ꯌꯦꯡꯉꯦ ꯑꯗꯒꯤ ꯃꯤꯁꯇꯔ ꯄꯔꯐꯦꯛ ꯄ꯭ꯔꯚꯥꯁꯀꯤꯗꯣ ꯑꯗꯨ ꯑꯅꯤꯗꯣ ꯑꯗꯨꯝ ꯍꯟꯖꯤꯟ ꯌꯦꯡꯉ ꯆꯠꯄꯅꯦ ꯆꯥꯟꯗꯤꯒꯔ ꯌꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯟꯗꯤꯒꯔꯁꯦ ꯌꯧꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅꯁꯨ ꯍꯥꯏꯔꯝꯃꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯇꯦꯡ ꯍꯥꯏꯗꯤ ꯃꯇꯦꯡ ꯀꯩ ꯂꯩꯇꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯃꯣꯏꯗ ꯍꯥꯏꯔꯛꯑꯣ ꯐꯣꯟ ꯅꯝꯕꯔ ꯂꯣꯏ ꯄꯤꯔꯝꯃꯦꯕ ꯃꯣꯏ ꯂꯥꯛꯀꯦ ꯈꯣꯠꯀꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯒ ꯃꯣꯏ ꯆꯠꯈꯤꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯆꯥꯟꯗꯤꯒꯔꯗ ꯌꯧꯔꯦ ꯆꯥꯟꯗꯤꯒꯔ ꯌꯧꯔꯀꯥꯟꯗ
ꯂꯥꯏꯌꯦꯡꯕ ꯍꯧꯔꯛꯄꯁꯤꯗ ꯑꯍꯥꯟꯕ ꯑꯩ ꯄꯨꯕ ꯅꯨꯃꯤꯠꯁꯤꯗ ꯅꯦꯐ꯭ꯔꯣꯗ ꯆꯠꯄꯀꯥꯟꯗ ꯅꯦꯐ꯭ꯔꯣꯒꯤ ꯗꯣꯛꯇꯔꯅ ꯍꯪꯉꯦꯕ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯗꯣꯏꯔꯥ ꯍꯥꯏꯅ ꯑꯗꯨꯒ ꯑꯩ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯗꯣꯏ ꯅꯠꯇꯦ ꯂꯥꯏꯌꯦꯡꯕ ꯂꯥꯛꯏꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯀꯣ ꯑꯗ ꯑꯩꯈꯣꯏ ꯄꯥꯅ ꯇꯧꯗꯣꯏꯅꯦ ꯑꯩꯈꯣꯏ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯈꯪꯅꯨꯡ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯕ ꯀꯞꯅꯤꯡꯕ ꯑꯃ ꯐꯥꯎꯕꯗꯣ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯈꯟꯕꯗ ꯀꯤꯗꯅꯤ ꯅꯥꯕꯁꯦ ꯂꯥꯏꯌꯦꯡꯉꯒ ꯐꯅꯤ ꯍꯤꯗꯥꯛ ꯆꯥꯔꯒ ꯐꯅꯤ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯟꯕꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯔꯒ ꯀꯤꯗꯅꯤ ꯁꯤꯟꯗꯣꯛꯑꯒ ꯐꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯁꯨꯡꯂꯩ ꯂꯩꯇꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯁꯨ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯃꯥꯁꯦ ꯂꯥꯏꯌꯦꯡꯕ ꯍꯧꯔꯕꯅꯦꯕ ꯑꯩꯉꯣꯟꯗ ꯀꯤꯗꯅꯤ ꯄꯤꯕꯒꯤ ꯑꯗꯣ ꯑꯩꯗꯤ ꯁꯨꯡꯈꯪ ꯈꯪꯗꯦꯕ ꯑꯩꯉꯣꯟꯗ ꯈꯪꯍꯟꯗꯦꯕ ꯃꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯧꯗ ꯁꯨꯝ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯆꯧꯗ ꯑꯩꯈꯣꯏ ꯃꯥꯅ ꯑꯗꯨꯝ ꯁꯅꯥꯊꯣꯏ ꯑꯩꯒꯤ ꯀꯩꯅꯣꯗꯣ ꯑꯩꯒꯤꯗꯣ ꯑꯝꯇ ꯌꯦꯡꯊꯣꯛꯑꯁꯤ ꯂꯥꯛꯑꯣ ꯑꯩꯗꯣ ꯑꯝꯇ ꯌꯦꯡꯊꯣꯛꯑꯁꯤ ꯂꯥꯛꯑꯣ ꯑꯩꯅ ꯃꯃꯥ ꯅꯪ ꯀꯩ ꯌꯦꯡꯉꯤꯅꯣ ꯍꯥꯏꯅ ꯍꯪꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯒꯤꯁꯨ ꯑꯗꯨꯝ ꯌꯦꯡꯊꯣꯛꯏꯅꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯌꯦꯡꯊꯣꯛꯏꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯨꯝꯃꯦꯕ ꯑꯗꯣ ꯈꯪꯗꯦꯕ ꯀꯤꯗꯅꯤꯁꯦ ꯁꯤꯟꯗꯣꯏꯅꯤ ꯃꯃꯥꯅ ꯑꯩꯉꯣꯟꯗ ꯀꯤꯗꯅꯤ ꯄꯤꯗꯣꯏꯅꯤ ꯍꯥꯏꯕꯁꯦ ꯁꯨꯡꯈꯪ ꯈꯪꯗꯦꯕ ꯑꯗꯨꯅ ꯆꯥꯟꯗꯤꯒꯔ ꯌꯧꯔꯀꯥꯟꯗ ꯈꯪꯉꯦ ꯑꯗꯨꯃꯥꯏꯅ ꯈꯪꯉꯒ ꯑꯩꯁꯦ ꯂꯥꯏꯌꯦꯡꯕ ꯍꯧꯔꯦ ꯃꯃꯥꯁꯨ ꯂꯥꯏꯌꯦꯡꯉꯦ ꯄꯨꯂꯞ ꯑꯗꯒꯤ ꯑꯗꯣ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯐꯅꯌꯥꯝ ꯂꯥꯏꯌꯦꯡꯉꯒ ꯂꯥꯛꯑꯦꯅ ꯑꯩꯈꯣꯏ ꯃꯥꯒꯤꯁꯨ ꯍꯥꯏꯗꯤ ꯀꯤꯗꯅꯤ ꯄꯤꯗꯣꯏꯕꯅꯤꯅ ꯃꯥꯒꯤ ꯇꯦꯁ ꯅꯨꯡ ꯇꯧꯒꯗꯕ ꯈꯣꯠꯀꯗꯕꯁꯦ ꯒꯨꯋꯥꯍꯥꯇꯤꯗꯒꯤꯁꯨ ꯑꯌꯥꯝꯕ ꯁꯤꯗ ꯂꯥꯛꯄꯅꯤꯅ ꯆꯥꯟꯗꯤꯒꯔꯗꯗꯤ ꯑꯌꯥꯝꯕ ꯇꯧꯗ꯭ꯔꯦꯕ PGIꯗ ꯑꯗꯒꯤ ꯑꯩꯒꯤꯁꯨ ꯑꯗꯨꯝ ꯂꯥꯏꯌꯦꯡꯕ ꯌꯥꯕ ꯑꯩꯒꯤꯁꯨ ꯂꯥꯏꯌꯦꯡꯉꯦ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯍꯤꯗꯥꯛ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯄꯤꯖꯔꯛꯄ ꯍꯤꯗꯥꯛ ꯀꯩꯀꯩꯁꯤꯡꯗꯣ ꯑꯝꯇ ꯄꯤꯖꯗ꯭ꯔꯦ ꯑꯗꯩꯗꯤ ꯃꯣꯏꯅ ꯗꯣꯛꯇꯔꯅ ꯏꯕ ꯍꯤꯗꯥꯛꯁꯤꯡꯗꯣ ꯆꯥꯔꯦ ꯑꯗꯩꯗꯤ ꯆꯥꯕ ꯊꯛꯄꯁꯨ ꯃꯣꯏꯅ ꯍꯌꯦꯡ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯅꯤ ꯍꯥꯏ ꯀꯥꯟꯗ ꯉꯁꯤꯒꯨꯝꯕꯁꯤꯗ ꯑꯍꯥꯎꯕ ꯑꯩꯅ ꯆꯥꯅꯤꯡꯕꯗꯣ ꯆꯥꯎ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯗꯥꯏꯂꯥꯏꯁꯤꯁ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯅ ꯆꯥꯔꯦ ꯑꯗꯩꯗꯤ ꯌꯦꯟꯒꯁꯦ ꯑꯗꯨꯝ ꯆꯥꯔꯦꯕꯀꯣ ꯑꯗꯨꯀꯥꯟꯗꯕꯨꯗꯤ ꯌꯦꯟꯒꯁꯦ ꯑꯗꯨꯝ ꯊꯣꯡꯉ ꯆꯥꯖꯔꯦ ꯑꯗꯩꯗꯤ ꯑꯩꯁꯦ ꯁꯨꯝ ꯀꯜꯂꯛꯑꯦ ꯑꯍꯥꯟꯕꯗ ꯐꯝꯕ ꯈꯣꯠꯄ ꯀꯩꯝ ꯉꯝꯃꯝꯗꯕꯗꯣ ꯑꯩꯁꯦ ꯐꯝꯕ ꯉꯝꯃꯛꯑꯦ ꯑꯗꯒꯤ ꯀꯥꯕꯣꯛ ꯁꯥꯕꯣꯛ ꯂꯦꯞꯄꯒꯁꯨ ꯉꯝꯃꯦꯕꯀꯣ ꯑꯗꯒꯤ ꯑꯩꯅ ꯍꯤꯟꯖꯥꯡꯒꯁꯦ ꯑꯩꯅ ꯊꯣꯡꯖꯔꯦꯕ ꯍꯥꯏꯗꯤ ꯂꯦꯞꯄꯒ ꯍꯤꯟꯖꯥꯡ ꯊꯣꯡꯕꯗꯤ ꯉꯝꯗꯕꯅꯤꯅ ꯒ꯭ꯌꯥꯁ ꯏꯁꯇꯣꯞꯇꯣ ꯃꯈꯥ ꯊꯥꯡꯊꯔꯒ ꯑꯩꯅ ꯊꯣꯡꯖꯔꯒ ꯑꯗꯨꯝ ꯆꯥꯔꯦꯕ ꯍꯥꯏꯗꯤ ꯆꯥꯅꯤꯡꯉꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯕ ꯍꯧꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯁꯦ ꯆꯥꯟꯗꯤꯒꯔ ꯌꯧꯔꯀꯥꯟꯗ PGIꯗ ꯑꯩꯁꯦ ꯂꯥꯏꯌꯦꯡꯉꯒ ꯑꯣꯄꯔꯦꯁꯟ ꯇꯧꯔꯦꯕ ꯑꯩ ꯁꯦꯞꯇꯦꯝꯕꯔꯒꯤ ꯗꯦꯠ 23ꯗ 2014ꯒꯤꯀꯣ ꯑꯗꯨꯗꯨꯗ ꯑꯩꯁꯦ ꯆꯥꯟꯗꯤꯒꯔ ꯌꯧꯕꯅꯦ ꯑꯗꯨꯒ ꯅꯕꯦꯝꯕꯔꯒꯤ ꯗꯦꯠ 12ꯗ ꯑꯩꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯔꯦ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯔꯦ ꯃꯃꯥꯅ ꯗꯣꯅꯔ ꯑꯣꯏꯔꯒ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯑꯣꯄꯔꯦꯁꯟꯁꯤꯁꯨꯅꯦ ꯈꯪꯉꯕ ꯑꯩꯁꯦ ꯉꯟꯅ ꯇꯧꯖꯒꯗꯕꯅꯦꯕ ꯅꯕꯦꯝꯕꯔꯒꯤ ꯃꯃꯥꯡꯗ ꯑꯣꯛꯇꯣꯕꯔ ꯑꯗꯨꯋꯥꯏꯗ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯗ ꯑꯩꯒ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯥꯏꯁꯤꯁꯁꯨ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯑꯉꯥꯡ ꯆꯥꯏꯅ ꯑꯃ ꯂꯩꯕ ꯍꯧꯖꯤꯛꯄꯨꯗꯤ ꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯁꯨ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯋꯤꯅꯦꯕꯀꯣ ꯃꯥꯒ ꯑꯩꯒꯁꯦ ꯄꯨꯂꯞ ꯇꯧꯃꯤꯟꯅꯒꯗꯕꯅꯦ ꯑꯩꯅꯕꯨ ꯍꯥꯟꯗꯣꯏꯅꯦꯕ ꯇꯧꯕꯁꯦ ꯑꯗꯣ ꯃꯥꯁꯦ ꯍꯩ ꯃꯍꯤ ꯊꯛꯄꯁꯦ ꯃꯥꯅ ꯊꯛꯄ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯍꯥꯏꯅ ꯑꯩꯁꯨ ꯍꯩ ꯃꯍꯤꯗꯣ ꯊꯛꯅꯤꯡꯃꯟꯕꯒꯤ ꯈꯤꯇꯪꯈꯛ ꯊꯛꯎꯔꯦꯕ ꯊꯛꯄ ꯀꯥꯟꯗꯒꯤ ꯅꯨꯡꯗꯥꯡꯗꯒꯤ ꯑꯩꯁꯦ ꯐꯤꯚꯔ ꯌꯥꯝ ꯀꯟꯅ ꯇꯧꯕꯗꯣ ꯍꯩ ꯃꯍꯤ ꯊꯛꯆꯜꯂ ꯂꯣꯏꯔꯒ ꯑꯗꯨꯒꯤ ꯑꯩꯁꯦ ꯑꯣꯄꯔꯦꯁꯟ ꯌꯩꯊꯔ ꯂꯩꯕꯅꯦꯕ ꯑꯗꯨꯒ ꯅꯕꯦꯝꯕꯔ ꯑꯗꯨꯋꯥꯏꯅ ꯑꯣꯄꯔꯦꯁꯟꯗꯣ ꯇꯧꯋꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯇꯧꯗꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯋꯤꯟꯇꯔ ꯁꯨꯃꯥꯏꯅ ꯑꯏꯪ ꯑꯁꯥ ꯑꯣꯟꯅꯔꯛꯄ ꯈꯣꯠꯂꯛꯄꯁꯦ ꯑꯗꯨꯝ ꯅꯥꯒꯜꯂꯦ ꯍꯟꯗꯛꯇꯁꯨ ꯅꯥꯗꯅ ꯑꯩꯁꯦ ICUꯗ ꯂꯩꯔꯨꯔꯦ ꯗꯦꯡꯒꯤ ꯅꯥꯔꯒꯀꯣ ꯑꯗꯣ ꯑꯩ ꯍꯟꯗꯛ ꯑꯃꯨꯛꯀ ꯐꯦꯕꯋꯥꯔꯤꯗ ꯆꯦꯛꯑꯞ ꯆꯠꯇꯣꯏꯅꯤ ꯑꯗꯣ ꯁꯤꯅꯤ ꯑꯩꯒꯤ ꯅꯥꯕꯒꯤꯁꯦ ꯑꯗꯣ ꯃꯔꯛꯁꯤꯗ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯁꯝꯂꯞꯅ ꯂꯤꯕꯒꯤ ꯋꯥꯅꯦꯕꯀꯣ ꯃꯔꯛꯁꯤꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯗꯩꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦ ꯌꯥꯝ ꯋꯥꯏ ꯑꯗꯩꯗꯤ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯍꯤꯗꯥꯛꯁꯦ ꯆꯥꯗꯕ ꯌꯥꯗꯕꯅꯤ ꯍꯤꯗꯥꯛ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯄꯩꯁꯥ ꯌꯥꯝ ꯋꯥꯏ ꯑꯩꯈꯣꯏ ꯏꯃꯨꯡ ꯊꯕꯛ ꯇꯧꯕꯁꯨ ꯀꯅꯥꯝ ꯌꯥꯎꯗꯦ ꯏꯅꯥꯎꯅꯨꯄꯤ ꯉꯥꯛꯇ ꯂꯩ ꯑꯩꯅ ꯈ꯭ꯋꯥꯏ ꯑꯍꯟꯅꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯗꯁꯨ ꯏꯆꯤꯜ ꯏꯅꯥꯎ 5ꯅꯤ ꯅꯨꯄꯤ ꯉꯥꯛꯇꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯁꯣꯏꯔꯒ ꯂꯩꯔꯦ ꯏꯅꯥꯎꯄꯤꯉꯩꯁꯨ ꯂꯣꯏꯅ ꯑꯉꯥꯡ ꯑꯗꯩꯗꯤ ꯈ꯭ꯋꯥꯏ ꯑꯇꯣꯝꯕꯤꯁꯤꯁꯨ ꯃꯥꯁꯨ ꯑꯦꯕꯅꯣꯔꯃꯦꯜ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯈꯣꯏ ꯄꯥꯒꯅ ꯗꯨꯀꯥꯟ ꯇꯧꯔꯒ ꯍꯣꯇꯦꯜ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯆꯥꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯅꯨꯡꯁꯤꯕꯤꯌꯣ ꯑꯗꯨꯅꯤ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ